Manana Parisi Pumnamak winning Boyersano Nangidamak Equias Amlay City Nangwakason Tamayandi Ado I sin a wonder one tang get over me Rocky to Nanginak the Lak the Bakian Quirage Rocky Palakpa to the Liza Pisumani Karahena Suktakre Adubu Hangi Wahang to Gipakumdi Tapna Piri Quire Mama Hospital the Bukali High with the Kimatunda Priagi number the phone number of Tito Rami Adu the Yikishwira Kitchen Egin the Sala Kitchen Maduino Pado Mina Kenya Mine Hek Horror Patagi Edi Mado Soknu Shidabani Why do the lies the door Bakal of Tona Ganana Kainino Nightclub Jangaga Nupianga Chakato Mali Nupidiam chop and Pasi Montabo, a fabum to Oidabani. Lies at Tapna Mina Panga Hazen Moiramnida Mean Hibawasa, I delonging day. Why do the Monado bring Sawley? Yari, Nanganushi, Nesadana, Danatana Napang Visa lady. Young Queen, Nangamapanga Piki Havano Madana when the ying will be ying dog, Nungsi Begimin in a day. Kalak pagi meeting ang mayawri habeso ay kangi. Aduk wana lady banangonda manasana bibado. I am sounding. Aduk matong hukta banupaduga nang kaya ko inaloy na kiki habno. As mana ay matayam say. Nang laaga karapothaga dryraga nang nihine na waba pili sa kagino. Manado saubande ahoy na dum hina chesilay. Oh, achumba sing mangang maibuna Nang wana waba piba tarama Adudi tasing na nang bawa waba piri bami dudi nang line haidiro Nang se angang macaga cak mana mo na Ay di haibiri sini ko Andang matang cari ngisida laptop na bono Nang sibu ayabay tapped Mana na pimaya macaga toraga halaga Nang wanda hita onsin ba Bini usita na ba nasano na zagano Wakal mo na kalo Liza kumagtre Ado bulum thana khanba Wakal gi sahum oina sordo tapna hontori Rocky gi maong matawdi man hina khanglibani Awaba kaya mayok na duna hinglabaso Thamoy amadi palo bakawani na nungsiba masa khangluna Thamoy ani longda mataw kuina nungsina zarakpani Adubo nungsiba haibadugi aseng mawan thoktudi Liza gi maikay da kita handuna lakpani Rocky gi asoyba kaya layrabaso Nungsibagi mayokta lepangamdabana mathanda tumin China kaya magi mathakta nungsi China siso khanglibani ngaya wari watai toramlaga manasu chatkre magi matungda duty ta hongadaba mi duso laktuna leire somdana kamdori Paisa paiba macha masu mayamgi punphamduda magi thokpa da langnabana langba billiard sanabana sanaba playing card sanabana sanaba magi thokpa tongnaduna lei mayam sigi marakta kunchapida ngawba nupa duso leiriba singdudagi khara chathoklaga phamlaga leiri akak number khara khaknatana kanagi su number yawdraba magi phone do monna yingduna wakhal kya makhali magi matawdo Migi sitra kuptra ying bakan maliona amu rei kun chapida ngawba yaw ngawramaga phone dam taraba mairabana hai feti yingzaline nangso konungde hena nan mana yumduda leiruge leitana nangna tawrido mit yam nai ko pawang na laona pawchilakpani ma khana phone rei trebro leo tapna pawang da khak taina nune nang su fatene Hoy adune fattabani kamai lemina doino handa mukti liyodo I karaduna mami faisa yinglaga khumai hat loga haradi bonang swaida paipot amana thomanga hatkani mera bandok laga diye doga paksaba kitang watro liyo manakta leramba kizana ma pairaga langi mera basundok laga masadu haipele thui ani do mo tumin leina kre Amok sumaira bana phone do lauthoklaga
ꯅꯝꯕꯔ ꯑꯃꯗ ꯅꯝꯗꯨꯅ ꯀꯣꯜ ꯇꯧꯈ꯭ꯔꯦ ꯃꯥꯒꯤ ꯃꯇꯧ ꯌꯦꯡꯂꯤꯕ ꯂꯤꯑꯣꯗꯣ ꯐꯣꯟ ꯅꯞꯈꯤꯕꯗꯨꯗ ꯊꯥ ꯍꯥꯏꯔꯦ ꯀꯅꯥꯗꯣ ꯀꯣꯜ ꯇꯧꯔꯤꯅꯣ ꯅꯣꯏ ꯀꯛꯆꯦꯡ ꯃꯥꯟꯕꯤꯗꯣ ꯑꯗꯨ ꯑꯣꯏꯔꯗꯤ ꯁ꯭ꯋꯥꯏꯗ ꯁꯥꯕꯤꯔꯅꯨ ꯀꯥꯏꯗꯅꯣꯝ ꯁꯥꯔꯁꯨ ꯇꯥꯅꯤꯡꯗꯦ ꯃꯩꯔꯥꯕ ꯇꯞꯅ ꯅꯣꯛꯂꯒ ꯀꯛꯆꯦꯡ ꯒꯥꯏꯅ ꯇꯥꯔꯗꯤ ꯅꯪ ꯅꯨꯡꯁꯤꯅ ꯁꯣꯟꯕꯤꯔꯅꯤ ꯅꯪꯕꯨ ꯂꯤꯑꯣ ꯁꯥꯎꯅ ꯑꯁ꯭ꯋꯥꯏ ꯆꯠꯂꯨ ꯍꯥꯏꯕꯅꯤꯀꯣ ꯃꯩꯔꯥꯕ ꯄꯤꯁꯨꯝꯗꯣ ꯍꯥꯏꯐꯦꯠ ꯁꯨꯛꯂꯒ ꯂꯥꯎꯔꯤ ꯃꯥ ꯅꯠꯇꯦ ꯀꯔꯤꯅꯣ ꯄꯤꯖꯥ ꯆꯥꯁꯦꯅ ꯇꯧꯕꯅꯤ ꯂꯤꯑꯣ ꯇꯞꯅ ꯑꯣ ꯄꯤꯖꯥꯗ ꯑꯃꯨꯛ ꯇꯥꯔꯕ ꯐꯣꯟꯗꯨꯁꯨ ꯄꯥꯏꯈꯠꯂꯛꯇꯨꯅ ꯃꯩꯔꯥꯕ ꯐꯣꯟꯗꯨꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯈ꯭ꯔꯦ ꯁ꯭ꯀꯥꯏ ꯔꯨꯠꯇ ꯄꯤꯖꯥ ꯗꯦꯂꯤꯚꯔꯤ ꯇꯧꯕ ꯌꯥꯅꯤꯀꯣ ꯑꯣ ꯑꯗꯨꯗꯤ ꯄꯦꯄꯔꯅꯤ ꯑꯦꯛꯁꯇ꯭ꯔꯥ ꯂꯥꯔꯖ ꯇꯧꯔꯣ ꯌꯥꯔꯒꯗꯤ ꯈꯤꯇꯪ ꯊꯨꯅ ꯇꯧꯕꯤꯔꯛꯑꯣ ꯃꯤꯅꯠꯁꯦ ꯀꯌꯥꯃꯨꯛ ꯆꯪꯅꯤ 20 minutes ꯑꯣꯀꯦ ꯑꯁꯤ ꯍꯥꯏꯔꯒ ꯊꯝꯅꯈ꯭ꯔꯦ ꯅꯥꯀꯣꯡꯗꯒꯤ ꯐꯣꯟꯗꯣ ꯍꯦꯛ ꯂꯧꯊꯣꯔꯛꯄꯒ ꯃꯩꯔꯥꯕꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯤꯑꯣꯅ ꯍꯥꯏꯔꯛꯏ ꯀꯩꯅꯣ ꯅꯪ ꯇꯧꯔꯤꯁꯦ ꯃꯇꯥꯡ ꯆꯥꯗꯅ ꯄꯤꯖꯥ ꯑꯣꯔꯗꯔ ꯇꯧꯔꯒ ꯑꯉꯥꯡꯗꯨꯗ ꯅꯪ ꯀꯔꯤ ꯑꯃꯨꯛ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣ ꯑꯁ ꯄꯤꯖꯥ ꯆꯥꯅꯤꯡꯗꯅ ꯄꯤꯖꯥ ꯑꯣꯔꯗꯔ ꯇꯧꯕꯒꯁꯦ ꯅꯨꯄꯤꯗꯨꯗ ꯋꯥ ꯍꯥꯏꯅꯕ ꯃꯥꯜꯂꯨꯔꯕ꯭ꯔꯣ ꯅꯪ ꯈꯟꯕ ꯋꯥꯈꯜꯗꯣ ꯑꯩ ꯀꯩꯗꯧ ꯈꯪꯉꯣꯏꯗꯣꯏꯅꯣ ꯅꯨꯄꯤꯗꯣ ꯃꯁꯛ ꯐꯖꯩ ꯍꯥꯏꯗꯥꯏꯅꯦ ꯋꯥꯍꯩꯗꯨꯗ ꯃꯩꯔꯥꯕ ꯐꯝꯂꯤꯕꯗꯣ ꯃꯆꯤ ꯍꯥꯏꯐꯦꯠ ꯂꯦꯡꯂꯒ ꯌꯥꯝ ꯈꯨꯝꯅꯤꯡꯗꯅ ꯈꯨꯝꯃꯛꯏ ꯐꯖꯒꯨꯝ ꯇꯧꯕꯅꯤ ꯂꯤꯑꯣꯗꯣ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯆꯞ ꯂꯦꯞꯈ꯭ꯔꯦ ꯁꯦꯀꯦꯟ ꯑꯃꯅꯤ ꯑꯁꯨꯝꯅ ꯂꯩꯔꯝꯂꯒ ꯇꯞꯅ ꯍꯥꯏꯔꯛꯏ ꯀꯥꯟꯅꯗꯦ ꯑꯗꯨꯏ ꯅꯨꯄꯤꯗꯣ ꯀꯣꯏꯁꯤꯜꯂꯣ ꯃꯩꯔꯥꯕ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯀꯔꯤꯅꯣ ꯍꯥꯏꯕꯒꯨꯝ ꯂꯤꯑꯣꯗ ꯉꯛꯅ ꯌꯦꯡꯉꯛꯏ ꯇꯔꯥꯎ ꯇꯔꯥꯎꯕ ꯃꯃꯤꯠꯇꯨꯅ ꯂꯤꯑꯣ ꯅꯣꯛꯂꯗꯨꯅ ꯍꯨꯏ ꯃꯥꯜꯂꯤ ꯑꯗꯨꯃꯥꯏꯅ ꯌꯦꯡꯀꯅꯨ ꯑꯩꯅ ꯍꯥꯏꯁꯦ ꯃꯨꯟꯅ ꯇꯥꯎ ꯅꯪꯅ ꯂꯤꯟꯗ ꯍꯥꯏꯗꯅ ꯂꯤꯟꯗꯨ ꯑꯃꯨꯕꯤꯗꯨꯗ ꯀꯣꯏꯇꯥꯟ ꯇꯥꯟꯅꯩꯗꯣ ꯃꯥꯅ ꯌꯥꯔꯛꯅꯕ ꯋꯦꯅꯤ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯌꯥꯔꯛꯅꯕ ꯂꯝꯕꯤꯅꯤ ꯍꯥꯏꯕꯗꯨꯗ ꯅꯨꯄꯥꯗꯣ ꯊꯧꯅꯥ ꯐꯒꯠꯈꯤꯗꯨꯅ ꯇꯥ ꯍꯥꯏꯔꯛꯏ ꯀꯩꯅꯣ ꯍꯥꯏꯁꯦ ꯀꯃꯥꯏꯅꯅꯣ ꯂꯤꯑꯣ ꯐꯝꯂꯝꯕꯗꯒꯤ ꯃꯁꯥꯗꯣ ꯍꯥꯏꯐꯦꯠ ꯇꯤꯡꯈꯠꯂꯒ ꯃꯩꯔꯥꯕꯔꯣꯝꯗ ꯆꯪꯁꯤꯜꯂꯤ ꯑꯔꯨꯕ ꯋꯥ ꯑꯃ ꯍꯥꯏꯗꯒꯨꯝ ꯌꯥꯝ ꯃꯨꯟꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯃꯉꯣꯟꯗ ꯑꯗꯨꯝ ꯇꯥꯟꯅꯔꯒ ꯃꯥꯕꯨꯗ ꯈꯠꯂꯒ ꯂꯩ ꯈꯪꯕꯒꯤꯅꯤ ꯃꯥꯅ ꯅꯥꯎ ꯆꯥꯎꯗꯅ ꯅꯪꯉꯣꯟꯗ ꯊꯤ ꯉꯥꯡ ꯇꯧꯔꯤꯗꯣ ꯑꯗꯣ ꯅꯪꯁꯨ ꯑꯇꯣꯞꯄ ꯅꯨꯄꯤ ꯂꯣꯏꯅꯔꯤ ꯍꯥꯏꯔꯗꯤ ꯃꯥꯅ ꯖꯦꯂꯁ ꯀꯥꯔꯛꯀꯅꯤ ꯅꯪ ꯂꯤꯟꯗꯥꯅꯒ ꯅꯪꯉꯣꯟꯗ ꯖꯦꯂꯁ ꯀꯥꯕꯗꯣ ꯄꯥꯝꯗ꯭ꯔꯣ ꯃꯩꯔꯥꯕ ꯋꯥꯈꯜ ꯍꯥꯏꯐꯦꯠ ꯈꯜꯂꯒ ꯋꯥꯗꯤ ꯉꯥꯡꯊꯣꯛꯇ ꯅꯣꯛꯐꯦ ꯇꯧꯔꯛꯏ ꯂꯤꯑꯣ ꯅꯣꯛꯂꯗꯨꯅ ꯇꯣ ꯅꯪꯁꯨ ꯄꯥꯝꯃꯤꯗꯨꯅꯤ ꯑꯗꯨꯅꯅꯦ ꯑꯩꯅ ꯗꯦꯂꯤꯚꯔꯤ ꯅꯨꯄꯤꯗꯣ ꯀꯣꯏꯁꯜꯂꯒ ꯂꯤꯟꯗꯥꯏ ꯃꯃꯥꯡꯗ ꯂꯦꯟꯅꯁꯦ ꯍꯥꯏꯁꯦ ꯋꯥꯍꯩꯗꯨꯗ ꯃꯩꯔꯥꯕ ꯄꯤꯁꯨꯝ ꯁꯨꯛꯂꯛꯏ ꯑꯁ ꯌꯥꯔꯦꯗ ꯅꯪ ꯋꯥꯗꯣ ꯍꯥꯟꯅꯗꯩꯁꯨ ꯈꯔ ꯄꯥꯝꯗ ꯂꯩꯕꯒ ꯑꯃꯨꯛ ꯍꯦꯟꯅ ꯌꯥꯔꯛꯇꯅꯕꯗꯣ ꯁꯤꯜꯂꯛꯑꯅꯨ ꯍꯩꯃ ꯃꯤꯅ ꯍꯥꯏꯁꯦ ꯑꯐꯕ ꯍꯥꯏꯕꯤꯔꯁꯨ ꯂꯧꯗꯦꯅꯦ ꯃꯁꯤ ꯅꯨꯄꯥꯁꯦ ꯀꯩꯒꯤꯅꯣ ꯑꯩꯅ ꯅꯣꯏꯒꯤ ꯋꯥ ꯂꯧꯗꯣꯏꯁꯤꯅ ꯂꯤꯑꯣ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯑꯗꯨꯗꯤ ꯁꯤꯔꯣ ꯅꯪ ꯂꯤꯟꯗꯨꯗꯨꯅ ꯆꯤꯛꯑꯒ ꯃꯩꯔꯥꯕ ꯊꯧꯁꯥꯗꯨꯅ ꯑꯗꯨꯝ ꯈꯨꯝꯃꯤ ꯁꯤꯅꯤꯡꯉ ꯁꯤꯅꯤ ꯁꯤꯅꯤꯡꯗ꯭ꯔ ꯇꯣꯛꯅꯤ ꯀꯨꯁꯤ ꯍꯌꯦꯡ ꯍꯨꯗꯨꯅ ꯕ꯭ꯔꯦꯟ ꯌꯧꯔꯒ ꯍꯨ ꯆꯤꯡꯊꯣꯛꯅꯕ ꯎꯄꯥꯏ ꯊꯤꯕꯤꯌꯨ ꯀꯥꯏꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯄꯗꯤ ꯌꯥꯔꯣꯏꯀꯣ ꯌꯥꯖꯔꯦ ꯑꯩ ꯅꯉꯣꯟꯗ ꯀꯩꯝꯇ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯅꯤꯁꯤꯒꯤ ꯃꯔꯩꯁꯤ ꯂꯣꯏꯕ ꯅꯥꯏꯗꯦ ꯑꯉꯥꯡ ꯃꯆꯥꯒꯨꯝ ꯌꯧ ꯇꯧꯗꯨꯅ ꯈꯠꯅꯩ ꯋꯥꯔꯛꯂꯒ ꯆꯞ ꯂꯦꯞꯂꯒ ꯇꯨꯃꯤꯟ ꯂꯩꯈꯤ ꯃꯔꯩ ꯌꯦꯠꯅꯈꯤꯕꯗꯨꯗ ꯃꯇꯝ ꯍꯧꯖꯤꯟꯈꯤꯕ ꯈꯪꯍꯧꯗ꯭ꯔꯦ ꯉꯥꯏꯍꯥꯛꯀꯤ ꯊꯣꯡꯂꯣꯝꯗ ꯃꯤ ꯂꯥꯛꯄꯒꯤ ꯕꯤꯞꯄꯤꯡ ꯁꯥꯏꯟ ꯑꯃ ꯇꯧꯔꯛꯏ ꯊꯣꯡ ꯃꯅꯥꯛ ꯅꯛꯅ ꯗꯥꯠ ꯂꯪꯂꯝꯕ ꯔꯣꯕꯥꯔꯠꯅ ꯊꯣꯡꯗꯣ ꯍꯥꯡꯗꯣꯛꯏ ꯗꯦꯂꯤꯚꯔꯤ ꯒꯥꯏꯗꯨꯅ RK ꯃꯩꯔꯥꯕꯒꯤ ꯄꯤꯖꯥ ꯗꯦꯂꯤꯚꯔꯤ ꯂꯥꯛꯆꯔꯦ ꯋꯥꯍꯩꯗꯨꯗ ꯔꯣꯕꯥꯔꯠꯇꯣ ꯃꯅꯨꯡꯂꯣꯝꯗ ꯑꯣꯟꯁꯤꯜꯂꯒ ꯂꯥꯎꯔꯛꯏ ꯃꯩꯔꯥꯕ ꯅꯪ ꯄꯤꯖꯥ ꯑꯣꯔꯗꯔ ꯇꯧꯈꯤꯕ꯭ꯔꯣ ꯃꯩꯔꯥꯕ ꯇꯨꯡ ꯍꯟꯅꯗꯤ ꯌꯦꯡꯂꯛꯇꯦ ꯃꯈꯨꯠꯅ ꯑꯣꯏꯅ ꯁꯥꯏꯟꯒ ꯇꯧꯔꯛꯏ ꯆꯪꯍꯜꯂꯛꯑꯣ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯔꯣꯕꯥꯔꯠꯅ ꯅꯨꯄꯥꯗꯨꯗ ꯑꯣꯟꯁꯤꯜꯂꯒ ꯃꯉꯛꯇꯨ ꯍꯥꯏꯐꯦꯠ ꯏꯜꯂꯤ ꯆꯪꯉꯣ ꯅꯨꯄꯥꯗꯨꯁꯨ ꯆꯪꯉꯛꯂꯒ ꯃꯩꯔꯥꯕꯅ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯂꯥꯛꯏ ꯃꯩꯔꯥꯕꯗꯤ ꯋꯥꯈꯜ ꯑꯃꯗ ꯅꯣꯛꯐꯦꯠꯀ ꯇꯧꯔꯒ ꯂꯩꯔꯤ ꯃꯤꯗꯨꯗꯁꯨ ꯍꯟꯅ ꯌꯦꯡꯕꯤꯕꯒ ꯅꯠꯇꯦ ꯄꯤꯖꯥ ꯕꯣꯛꯁ ꯇꯔꯨꯛꯇꯣ ꯄꯨꯊꯣꯔꯛꯇꯨꯅ ꯃꯩꯔꯥꯕꯒꯤ ꯃꯥꯡꯗ ꯂꯩꯔꯤꯕ ꯇꯦꯕꯜꯗꯨꯗ ꯁꯠ ꯊꯝꯃꯤ ꯃꯩꯔꯥꯕꯗꯤ ꯋꯥꯈꯜ ꯑꯃꯒ ꯂꯣꯏꯅꯅ ꯅꯣꯛꯃꯤ ꯌꯦꯡꯈꯠꯂꯛꯄꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯅꯣꯛꯂꯝꯕ ꯃꯤꯅꯣꯛꯀ ꯆꯞ ꯂꯦꯞꯈ꯭ꯔꯦ
ꯃꯥꯒꯤ ꯃꯇꯧ ꯈꯪꯕ ꯂꯤꯌꯣ ꯃꯃꯥꯏꯗꯣ ꯅꯥꯀꯟ ꯑꯃꯗ ꯂꯩꯊꯣꯛꯂꯒ ꯃꯆꯤꯟꯗꯣ ꯍꯥꯏꯐꯦꯠ ꯈꯨꯝꯃꯤ ꯅꯣꯛꯅꯤꯡꯕ ꯈꯥꯡꯗꯨꯅ ꯂꯩꯈ꯭ꯔꯦ ꯅꯨꯄꯥꯗꯨꯗ ꯇꯤꯡꯉꯛ ꯌꯦꯡꯂꯒ ꯃꯩꯔꯥꯕꯅ ꯍꯥꯏꯔꯦ ꯅꯪ ꯂꯥꯛꯏ ꯀꯩꯒꯤꯅꯣ ꯋꯥꯍꯩꯗꯨꯗ ꯅꯨꯄꯥꯗꯨꯁꯨ ꯏꯉꯛꯉꯛꯂꯦ ꯑꯗꯨꯕꯨ ꯃꯥꯁꯨ ꯇꯞꯅ ꯈꯨꯝꯃꯤ ꯀꯩ ꯍꯥꯏꯕꯅꯣ ꯁꯥꯔ ꯒ꯭ꯌꯥꯟ ꯇꯥꯔꯛꯇꯨꯅ ꯃꯩꯔꯥꯕ ꯃꯤꯠꯌꯦꯡꯗꯣ ꯈꯔ ꯂꯩꯊꯔꯒ ꯇꯞꯂꯞꯅ ꯍꯥꯏꯔꯛꯏ ꯅꯠꯇꯦ ꯀꯌꯥ ꯇꯥꯔꯒꯦ ꯍꯥꯏꯕ ꯅꯨꯄꯥꯗꯨꯅ 2,290 ꯇꯥꯔꯦ ꯁꯥꯔ ꯑꯩꯈꯣꯏ ꯃꯦꯅꯦꯖꯔꯅ ꯁꯥꯔꯒꯤ ꯑꯣꯏꯕꯗꯨꯗ ꯄꯥꯔꯁꯦꯜ ꯆꯥꯔꯖꯇꯤ ꯂꯧꯔꯅꯣꯅ ꯍꯥꯏꯔꯤ ꯃꯩꯔꯥꯕ ꯀꯩꯁꯨ ꯈꯨꯝꯗꯦ ꯄꯣꯀꯦꯠꯇꯒꯤ ꯋꯥꯂꯦꯠꯇꯨ ꯂꯧꯊꯣꯛꯂꯒ ꯄꯩꯁꯥꯗꯨ ꯄꯤꯈ꯭ꯔꯦ ꯅꯨꯄꯥꯗꯨꯁꯨ ꯊꯦꯡꯀ꯭ꯌꯨ ꯍꯥꯏꯔꯝꯂꯒ ꯗꯤꯂꯤꯚꯔꯤ ꯕꯦꯒꯇꯨ ꯄꯥꯏꯗꯨꯅ ꯊꯣꯛꯈ꯭ꯔꯦ ꯃꯩꯔꯥꯕ ꯄꯤꯖꯥ ꯕꯣꯛꯁꯁꯤꯡꯗꯨꯗ ꯇꯨꯃꯤꯟꯅ ꯌꯦꯡꯂꯒ ꯂꯩ ꯃꯥꯒꯤ ꯃꯇꯧꯗꯨꯗ ꯂꯤꯌꯣꯗꯨ ꯅꯣꯛꯅꯤꯡꯕ ꯈꯥꯡꯂꯒ ꯇꯞꯂꯞꯅ ꯍꯥꯏꯔꯛꯏ ꯆꯥꯔꯣꯗꯅ ꯄꯤꯖꯥꯗꯣ ꯄꯤꯖꯥꯗꯤ ꯁꯥꯔꯤꯉꯩ ꯆꯥꯗꯧꯅꯤ ꯑꯗꯨ ꯑꯗꯥ ꯌꯥꯝ ꯇꯧꯗꯥꯏꯅꯦ ꯅꯪꯕꯣ ꯃꯩꯔꯥꯕ ꯇꯞꯅ ꯅꯣꯏꯒꯤ ꯇꯧꯕꯤꯕꯅꯦ ꯑꯩꯗꯤ ꯆꯥꯅꯤꯡꯗꯦ ꯂꯤꯌꯣ ꯅꯣꯛꯅꯤꯡꯕꯅ ꯂꯣꯏꯈ꯭ꯔꯦ ꯃꯥꯁꯨ ꯃꯈꯥ ꯇꯥꯅ ꯃꯔꯤ ꯌꯦꯠꯅꯤꯡꯗ꯭ꯔꯗꯨꯅ ꯇꯦꯕꯜ ꯃꯊꯛꯇ ꯂꯩꯔꯤꯕ ꯄꯤꯖꯥꯁꯤꯡꯗꯣ ꯄꯨꯂꯞ ꯄꯥꯏꯈꯠꯂꯒ ꯃꯌꯥꯝ ꯂꯩꯔꯤꯕ ꯗꯣꯝꯗ ꯄꯨꯔꯒ ꯆꯠꯈ꯭ꯔꯦ ꯃꯊꯪ ꯄꯤꯔꯨꯔꯒ ꯔꯣꯕꯥꯔꯠꯀꯤ ꯅꯥꯛꯇ ꯂꯥꯛꯇꯨꯅ ꯄꯤꯖꯥ ꯕꯣꯛꯁ ꯑꯃ ꯄꯤꯔꯛꯏ ꯁꯦ ꯄꯤꯖꯥ ꯆꯥꯎ ꯔꯣꯕꯥꯔꯠꯇꯣ ꯗꯥꯠ ꯂꯪꯂꯝꯕꯗꯒꯤ ꯃꯃꯥꯏꯗꯨ ꯂꯩꯊꯣꯔꯛꯂꯒ ꯀꯩꯅꯣ ꯄꯤꯖꯥ ꯃꯇꯝꯂꯣ ꯍꯧꯖꯤꯛꯄꯣ ꯄꯤꯖꯥ ꯆꯥꯕꯩꯕꯨ ꯃꯇꯝ ꯂꯩꯕ꯭ꯔꯣ ꯁꯨꯝ ꯍꯥꯏꯕꯅꯤꯍꯦ ꯂꯤꯌꯣ ꯅꯧꯃꯤ ꯇꯧꯔꯒ ꯍꯟꯗꯛ ꯃꯇꯥꯡꯁꯤꯗ ꯄꯤꯖꯥ ꯌꯥꯝ ꯆꯥꯔꯛꯈꯤꯅꯤ ꯅꯁꯛꯀꯗꯣ ꯄꯤꯖꯥ ꯃꯥꯜꯂꯛꯄ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯔꯅꯤ ꯂꯥꯛꯑꯣ ꯑꯔꯦꯝꯕꯗ ꯋꯥ ꯌꯥꯝ ꯉꯥꯡꯀꯥꯟꯗꯦ ꯄꯤꯖꯥ ꯆꯥꯎꯁꯤ ꯂꯥꯛꯑꯣ ꯉꯥꯡꯅ ꯂꯤꯌꯣꯗꯤ ꯐꯝꯊꯈ꯭ꯔꯦ ꯔꯣꯕꯥꯔꯠꯁꯨ ꯒ꯭ꯌꯥꯟ ꯏꯇꯥ ꯇꯥꯗ ꯆꯪꯁꯤꯜꯂꯒ ꯂꯤꯌꯣꯒꯤ ꯅꯥꯀꯟꯗ ꯐꯝꯊꯔꯛꯏ ꯁꯣꯝꯗꯅ ꯃꯩꯔꯥꯕ ꯐꯣꯟꯗꯨ ꯉꯥꯏꯍꯥꯛ ꯑꯣꯠꯂꯝꯂꯒ ꯇꯥꯎꯟ ꯗꯤꯂꯤꯚꯔꯤ ꯊꯥꯕꯗꯨꯗ ꯍꯟꯖꯤꯟꯅ ꯀꯣꯜ ꯇꯧꯏ ꯐꯣꯟꯗꯨꯁꯨ ꯔꯤꯡ ꯉꯥꯏꯍꯥꯛ ꯆꯠꯂꯕ ꯇꯨꯡꯗ ꯄꯥꯏꯈꯠꯂꯛꯏ ꯍꯜꯂꯣ ꯄꯤꯖꯥꯗꯣ ꯂꯥꯔꯖ 3 ꯑꯃꯒ ꯗꯤꯂꯤꯚꯔꯤ ꯇꯧꯔꯣ ꯍꯣꯏ ꯁ꯭ꯀꯥꯏ ꯔꯨꯠꯇꯅꯤ ꯍꯣꯏ ꯍꯥꯏꯅꯤꯡꯕ ꯈꯔꯗꯨ ꯍꯥꯏꯈ꯭ꯔꯒ ꯐꯣꯟꯗꯣ ꯃꯥꯅ ꯑꯣꯏꯅ ꯄꯠ ꯀꯛꯊꯠꯂꯤ ꯃꯔꯝ ꯆꯥꯗꯅ ꯀꯟꯊꯤ ꯊꯣꯛꯂꯤꯕ ꯍꯥꯏꯗꯨꯅꯤ ꯐꯣꯟꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯁꯥꯎꯔꯪ ꯃꯆꯤꯟꯅ ꯇꯞꯅ ꯁꯣꯜꯂꯤ ꯅꯪ ꯂꯥꯛꯇ꯭ꯔꯤꯐꯥꯎ ꯑꯣꯔꯗꯔ ꯑꯗꯨꯝ ꯇꯧꯅꯤ ꯑꯉꯥꯡ ꯄꯦꯇꯋꯥ ꯅꯪꯅ ꯑꯩꯕꯨ ꯎꯁꯤꯠꯇꯕ ꯌꯥꯕ꯭ꯔꯥ ꯉꯥꯡꯅ ꯐꯣꯟꯗꯣ ꯁꯣꯐꯥꯗꯨꯗ ꯂꯥꯛꯇꯅ ꯑꯃꯨꯛ ꯂꯪꯊꯣꯛꯈ꯭ꯔꯦ ꯃꯈꯣꯡ ꯑꯅꯤꯗꯨꯁꯨ ꯀꯥꯔꯟ ꯆꯠꯂꯒ ꯃꯈꯨꯠꯇꯨ ꯀꯣꯟꯁꯤꯟꯗꯨꯅ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯐꯝꯂꯒ ꯂꯩ ꯃꯃꯤꯠꯇꯨꯅ ꯈꯨꯗꯥꯡꯒꯤ ꯒꯥꯔꯤꯗꯨꯗꯁꯨ ꯌꯦꯡꯕ ꯂꯦꯞꯇꯦ ꯒꯥꯔꯤꯗꯨ ꯌꯦꯡꯅ ꯉꯥꯏꯕꯗ ꯃꯇꯝꯁꯨ ꯍꯧꯖꯤꯟꯈꯤꯕ ꯈꯪꯍꯧꯗ꯭ꯔꯦ ꯉꯥꯏꯍꯥꯛꯀꯤ ꯇꯨꯡꯗ ꯊꯣꯡꯗꯒꯤ ꯕꯤꯄꯤꯡꯗꯣ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯛꯏ ꯍꯟꯗꯛꯃꯨꯛꯇꯤ ꯃꯩꯔꯥꯕ ꯃꯥꯅ ꯑꯣꯏꯅ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯒ ꯄ꯭ꯔꯞ ꯊꯣꯔꯛꯏ ꯅꯪꯍꯧꯔꯔꯣꯏ ꯃꯇꯥꯒꯨꯝ ꯊꯣꯡꯗꯨ ꯁꯠ ꯍꯥꯡꯗꯣꯛꯏ ꯅꯨꯄꯤ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗ ꯎꯕꯗ ꯃꯁꯛꯇꯣ ꯌꯥꯝ ꯊꯨꯅ ꯌꯦꯡꯅꯕ ꯍꯣꯠꯅꯩ ꯃꯥꯅ ꯈꯧꯔꯥꯡꯂꯤꯕ ꯁꯛꯇꯝꯗꯨ ꯑꯣꯏꯔꯝꯗ꯭ꯔꯕꯗ ꯈꯪꯑꯣꯟ ꯑꯣꯟꯈ꯭ꯔꯦ ꯁꯛꯐꯝꯗꯣ ꯃꯇꯧꯗꯨꯗ ꯅꯨꯄꯤꯗꯨꯁꯨ ꯍꯥꯏꯐꯦꯠ ꯉꯛꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯑꯥꯔ ꯀꯦ ꯃꯩꯔꯥ ꯋꯥꯍꯩꯗꯨ ꯊꯠꯈ꯭ꯔꯦ ꯃꯥꯅ ꯃꯈꯥ ꯇꯥꯔꯛꯇ꯭ꯔꯤꯉꯩ ꯍꯣꯏ ꯃꯥꯏ ꯍꯥꯏꯗ ꯃꯈꯨꯠꯇꯒꯤ ꯄꯤꯖꯥꯗꯨꯒ ꯔꯤꯁꯤꯞꯇꯨꯒ ꯂꯣꯏꯅꯅ ꯇꯥꯞ ꯂꯧꯏ ꯇꯣꯇꯦꯜ ꯑꯦꯃꯥꯎꯟꯗꯨ ꯌꯦꯡꯂꯒ ꯄꯩꯁꯥꯗꯨ ꯂꯧꯊꯣꯛꯇꯨꯅ ꯄꯤꯔꯤ ꯅꯨꯄꯤꯗꯨꯁꯨ ꯃꯥꯒꯤ ꯃꯇꯧꯗꯨꯗ ꯀꯔꯤꯁꯨ ꯍꯥꯏꯔꯨꯗ꯭ꯔꯦ ꯄꯩꯁꯥꯗꯨ ꯂꯧꯔꯒ ꯃꯥꯏ ꯂꯩꯗꯨꯅ ꯆꯠꯀꯦ ꯇꯧꯏ ꯃꯩꯔꯥꯕꯗꯣ ꯀꯔꯤꯒꯨꯝꯕ ꯑꯃ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯅꯨꯄꯤꯗꯨꯗ ꯇꯍꯥ ꯀꯧꯔꯛꯏ ꯑꯝꯇ ꯉꯥꯏꯈꯣꯅꯦ ꯂꯩꯊꯣꯔꯛꯂꯒ ꯅꯨꯄꯤꯗꯨꯅ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯁꯥꯔ ꯅꯣꯏ ꯗꯤꯂꯤꯚꯔꯤ ꯁꯥꯔꯚꯤꯁꯀꯤ ꯃꯤꯁꯦ ꯀꯌꯥ ꯁꯨꯒꯦ ꯑꯩꯁꯨ ꯐꯖꯅ ꯈꯪꯗꯤꯌꯦ ꯁꯥꯔ ꯄꯨꯡ ꯃꯁꯤꯡꯒꯤ ꯑꯣꯏꯅ ꯃꯥꯒꯤ ꯁꯤꯞ ꯂꯩꯅꯩꯌꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯁꯤꯞ ꯂꯣꯏꯔꯒ ꯆꯠꯅꯕꯅꯤꯅ ꯄꯨꯟꯅ ꯀꯌꯥ ꯂꯩꯒꯦ ꯍꯥꯏꯕꯗꯤ ꯑꯩ ꯈꯪꯖꯗ꯭ꯔꯦ ꯁꯥꯔ ꯃꯩꯔꯥꯕꯗꯣ ꯍꯣꯏ ꯃꯥꯏ ꯍꯥꯏꯔꯝꯗ ꯐꯦꯠ ꯍꯥꯏꯗꯣꯛꯇꯨꯅ ꯃꯅꯨꯡ ꯆꯪꯈ꯭ꯔꯦ ꯃꯥꯒꯤ ꯑꯗꯨꯒꯨꯝꯕ ꯃꯇꯧꯗꯨꯗ ꯅꯨꯄꯤꯗꯨꯁꯨ ꯇꯤꯡꯉꯛ ꯌꯦꯡꯂꯝꯂꯒ ꯊꯣꯛꯈ꯭ꯔꯦ ꯍꯧꯖꯤꯛꯇ ꯗꯤꯂꯤꯚꯔꯤ ꯇꯧꯔꯛꯄ ꯄꯤꯖꯥꯗꯣ ꯁꯨꯀꯣꯟꯒ ꯀꯣꯟꯊꯠꯂꯒ ꯂꯤꯌꯣ ꯑꯃꯗꯤ ꯔꯣꯕꯥꯔꯠ ꯐꯝꯃꯤꯕ ꯑꯗꯣꯝꯗ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯏ ꯇꯦꯕꯜꯗꯨꯗ ꯃꯈꯣꯜ ꯊꯣꯛꯅ ꯊꯥꯗꯔꯛꯏ ꯈꯣꯟꯖꯦꯜꯗꯨꯗ ꯄꯤꯖꯥ ꯆꯥꯔꯝꯕꯗꯒꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯗꯨꯅ ꯃꯩꯔꯥꯕꯗ ꯌꯦꯡꯉꯛꯏ ꯃꯉꯛꯇꯨ ꯍꯥꯏꯐꯦꯠ ꯏꯜꯂꯒ ꯃꯩꯔꯥꯕꯅ ꯇꯞꯂꯞꯅ ꯍꯥꯏꯔꯤ ꯄꯤꯖꯥ ꯆꯥꯎ ꯑꯁꯤꯈꯛ ꯍꯥꯏꯔꯝꯂꯒ ꯃꯥꯒꯤ ꯐꯝꯐꯝꯂꯣꯝꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ ꯑꯍꯥꯟꯕ ꯑꯣꯔꯗꯔ ꯇꯧꯕꯒꯤ ꯄꯤꯖꯥꯗꯨꯐꯥꯎ ꯆꯥꯕ ꯂꯣꯏꯗ꯭ꯔꯤ ꯄꯥꯏꯔꯤꯕ ꯁ꯭ꯂꯥꯏꯁꯇꯨꯗꯒꯤ ꯆꯤꯛꯊꯣꯛꯈ꯭ꯔꯕ ꯃꯆꯦꯠꯇꯣ ꯁꯥꯏꯅ ꯊꯝꯃꯤꯕ ꯕꯣꯛꯁ 3ꯗꯨꯗ
amuk yeng mairabada amuk yeng makhoi ani amuk yengna tawduna lehore hanjilaktuna sofaduda famkhre phone da lagthoktuna town delivery thariba number du da amuk call tokre asumna tawraklibase tare nipalak sujilaklabani hek lakpaga chenthokhtuna yengi ngaiba misakto oiramdrabada pe tawraga hoi mai heramda changai Leo Robert anina famliba table duda pizza du thamlamlaga magi famfam duda muk chatki pizza box mayam duga mayokna duna famliba Robert ka Leo ga ni do masak sing du faw uge fangnandre pizza chamandana mabuk sing du so huitri mu kanglabani maira ba tabli changaklaga pizza box ani thamlamlaga magi famfam lomda muk chatkre Leo famlambadagi fo hawgalaklaga mangda leiba pizza box mayam do amukta pulap paikhatlaga mairaba leiba domda praprap lai aduga mairaba gi table duda makhol thokna thadarai tawrakliba sabtra duda mairaba Leo da munna yengai karino haimagum Leo so sawningna makutuna pizza box sing duda thillangai re se siroi chaw hek chada bada nang mayamna faraga ahoba makhun khuding namjale khangona mairaba taplapna noi lebi bani kaino noi saro yam ingna khumlakpaduda Leo su e kabada loiri aisu pamudana chaba yabadi charidana box kaya sure Robert akhoni na loisilise 6 pack asa family pack ta halabana tro pizza siso macha masu ga tawdi last extra last naram chatugin na pana na yumdagi tanthokpi ido Leo na nganglido tabi banate mangda leiba pizza box mayam duda tumini yenglaga lei hai swaibani pizza box to manga wang mama nagadore sungaya yenglamlaga aroibo oirage khankhra male phone du puthoklaga message ama type tawi town delivery da thajinkre nakanda mo phone du thammi sodu sanglo doklaga sofa gi namyang duda koktu ngathai mamit to tapnu shinuna laikre Leo di mangda leiba box duga maira bagi matau duga 6 pack tagi family pack on kraba mabuk to mayam si uraga I pangka na kakre mamit ushinduna leiba maira babu mamit namuk tang pairap yenglamnaga masu village salary ba domda chatkre 17 minutes ki matungda maira ba ngasai leiriba phibam dudagi machi lengde mamit to so duma ushamnaga leiri mi ama manak changakpagi sahum phanglakpado Leo oirabai ningduna pisum haipet suktoi mi gi sitra guptra thiduna khonjaw thadaraktuna ngagalkani khanbada mamitto chene usinduna lei RK maira bagi parcel lakchare 2 large pizza 7 coke chicken fry for french fry double ani sida leijare suraba yingbi total amount na 1750 receipt sida leijare Khalubana amma oirakpana amma Leo gi bobo lawba khonjawdo thadarakpagi mahot tabada inging lawba nungsiba sur amaga manaba khonjelamana hairaklidu tabada mamitto satpanglai sofa da ngaba hipoi tawraga leirambado pho hagolaktuna chumna phamkhre table da leiba boxing duga loinana laizagi makhutagi porsing du lawduna sapu kanna laktuna langthorai Kudaktuda mafamdo pungjai chai billiard sanaramba mamanaba singduso chapleptuna khonjelduda kainarabano khanna yingnari laizadi khallubaga oirakpaga chapmanarakpaduda pisumdo arai ke suklaga mairabada peri yingai